Meitei ki passenger kaya Tongduna Imphal Dimapur lambida ngasi dagi passenger service amuk Houkhre. Passenger chama kun manga rom tongki babas amadi wingasing asoyangam yaudana senapati lanthokre. Kumjali singani kulhumdoigi me ahum dagi thorakiba irang asina maram oiraga Manipur ki national highway singda passenger service asi mahosagum ningthina chalaiba ngamludrabani. Loinana Meitei miyamna national highway singda ayet apan yaudana haukiba chahi ahum henba seda sathok chasin ngamdana leirakibani. Adumakpu haukiba August 9 da Chief Minister Yumnam Khemchandgi Kangpokpi district headquarter gi khongchatta National Highway number 2 Imphal Dimapur lambi asida mahosagum passenger service haunaba Deputy Chief Minister Nemcha Kipgen amasung MLA Houkhre Kipgen loinana Chief Minister na lauthokhi. Wafam adu thabak to onthorak po ina ngasi dagi Imphal Dimapur lambida mahosagum passenger service asi haukibani. State asida tangdulay taba fibam hajilak na bagi pandabda lengak na paikhalakpa thaurangi manung chenna ngasi gi passenger service adu khumalampakta leiba interstate bus terminus tagi lamthaki Imphal dagi Dimapur amasung Guwahati tamna chatkadaba bus ani amasung winga gari manga aduda Meitei sing yauna passenger chamakun manga rom tongki gari sing adu asoyangam yaudana Kangpokpi district headquarter lanthokhibaga loinana ngaihaki mamangda Sanapati town su lanthokre hairi gari sing adu lamthadringai mangoinana Thoubal district tagi Kiam Kumarjit kauba passenger amana phongdorakpada lengakna sigumba masak thokpo khongthang ama lokhalakpa asigidamak thagatpa phongdoki ngasidagi hauriba anauba khongchadasida Manipurda khundaminariba fur maselgi marakta Nusi chana ba amadi tangdulay taba purakpo oirasano loinana mamangda thokiba thodoksin kauthokna duna amadi aman amabu ngakpiduna aikoi punna manglomda jangsin minarisi haina mahakna phongdokhi. देखो जो सरकार कदम उठा रही है इसके लिए बहुत खुशी है क्योंकि हम 3 साल से बहुत परेशान हैं। हम गरीब आदमी गुवाहाटी तक जाके हम अपना जो बीमारी इसको इलाज करने के ट्रीटमेंट करने के लिए जा नहीं पा रहा है। जो अमीर लोग हैं वो फ्लाइट में जा रहे हैं, फ्लाइट में आने जाने में 15-20 हज़ार रुपये लेते हैं। हम इतना पैसा कहाँ से लाएगा? तो हम पहले बस में जाते थे लेकिन 3 साल से जा नहीं पा रहे तो हम गुवाहाटी तक पहुँच नहीं पा रहे। तो आज जो पहले बार इम्फाल से हम गुवाहाटी जा रहा है, जो सरकार ने कोशिश किया, हमारे मन में बहुत खुश है क्योंकि हाँ हम बस में जा रहा है क्योंकि हम इस बस के किराए हम अफोर्ड कर सकते हैं, हम फ्लाइट के अफोर्ड नहीं कर सकते। तो अभी हम गुवाहाटी में जाके अपोलो में अपना इलाज कराऊंगा। तो परेशान तो सिर्फ मैं अकेला नहीं है, बहुत सारी परेशानी है और हर कम्युनिटी भी परेशान होंगे, कुकी भी परेशान होंगे, नागा भी परेशान होंगे, मुस्लिम परेशान होंगे। तो सरकार जो कोशिश कर रहा है इस सिर्फ सरकार के काम नहीं है, सरकार के काम में जनता को भी साथ देना चाहिए ताकि जो नॉर्मल से पहले जैसे मणिपुर में था वैसे ही चलना चाहिए। इसमें हम भी साथ देना चाहिए। हम साथ नहीं देगा तो सरकार जितना भी कोशिश करे कुछ नहीं होगा। तो जितने कम्युनिटीज मणिपुर में रह रहे 34 कम्युनिटी मेरे ख्याल से वो सब मिलके मणिपुर छोटा सा राज्य है तो हम सब मिलके प्यार मुहब्बत आपस में बांट के पहले जैसा नॉर्मेशन लाना चाहिए। मणिपुर बहुत सुंदर जगह है, इसमें बहुत सुंदर जगह को और भी सुंदर बनाना जनता हमारा भी फर्ज है। Ngasi gi yakhrabu numila haja batare ngasi si koi jahi ahungi matungda Imphal Dimapur Imphal to Guwahati lambel sida han boina lamtha basi koi gi Manipur government na lakopiro khongtham sida koi noaje adu maru oina koi ngasi gi khongchal lasina ahuba oiraga mamangi punamak kauthungminaraga nuksiba sanaba yafa nungaiba Manipur ma purakpada ngasi khongchal lasina ahuba oiraga akata wada Manipur da santi oiba nungaiba Manipur ma lakpa ahuba amasung nungaiba orisino haina yam nungaije Manipur government na akhoibu sumai tawrakanda chatpa phanghanbase aduga mahosagumna akhoina sigi National Highway sida apan balaitana akhoina chatpa phangbase sina akhoi isona thaujan bi basu oisanu aduga sila shanti purak pasu oisanu all Manipur gi wena